Akasbani Imphal Wahengbam Rajesh na pau pajari ahanbada maroiba pau Bharat na ningtam phangkiba humbudra mapan suba kumon thorom ngasi leibak sinba thungbada pangthokli Jati gi miyam da wangang bada Pradhan Mantri na hai antar jati gi ngamkai paring sing da ain kaina mitop sangsilapana leibak asigi saktam da chawna singnaba ama orakli masi thingnaba high power demography mission hogdok lagani Manipuri sung asi ningtam numit palan paksan na pangthok naki Rajapal Ajay Kumar Balan hai Kendra amasung Rajya Sarkar na Rajya asigi CEO song sing amadi miyanga punna kusamadana nungchi chanaba amadi apunbagi saktam sagatnaba honari Bhagwan Krishna gi mapok numit Janmashtami hayeng pangthok lagani Rajapal Ajay Kumar Balana Rajya asigi miyam da yapa paujel piragli amasung chama kuntra mari suba Indian Oil Durand Cup ki quarter final match sing hayeng digi sanaba hauragani Bharat na ningtama phanggiba humbudra mapan suba kumon thorom asi leibak sinba thungbada pangthokli mapungaiba thorom leibaki konung Delhi da leiba aitihasik orba Lal Kila da Pradhan Mantri Narendra Modi na jati gi machu ongi phiral chingkatuna pangthokki jati gi machu ongi phiral pahalba matung mafam adura tiliba miyam amasung leibak asigi miyam da wangang bada Pradhan Mantri na hai antar jati gi ngangkhai paring singda ain kaina mitop sangsilakpana leibak asigi saktam da chawna singnaba ama oirakli Manghai leibak asigi security da singnar libasing mayoknaba high power demography mission hogdok lagani masina leibak asigi amato oiba apunba saktam amasung leibak asigi nagarik ama oibagi hak ngaktuna thambang ngamlagani Pradhan Mantri na hai मेरे प्यारे देशवासियों मैं आज देश के सामने एक चिंता एक चुनौती के संबंध में आगाह करना चाहता हूं षड्यंत्र के तहत सोची समझी साजिश के तहत देश की डेमोग्राफी को बदला जा रहा है एक नए संकट के बीज बोए जा रहे हैं और ये घुसपैठिए मेरे देश के नौजवानों की रोजी रोटी छीन रहे हैं एक घुसपैठिए मेरे देश की बहन बेटियों को निशाना बना रहे हैं ये बर्दाश्त नहीं होगा ये घुसपैठिए भोले भाले आदिवासियों को भ्रमित करके उनकी जमीनों पर कब्जा कर रहे हैं ये देश सहन नहीं करेगा और इसलिए मेरे प्यारे देशवासियों Shri Modi hai leibak asigi naha singi damak PM Viksit Bharat Rozgar Yojana hogdok lagani masigi damak lupa koti lak ama khaktuna thamle scheme masigi makhada private sector da ahan boina thabak phangba naha singda lupa lising taramanga sarkar na pigani masina naha koti 3 lakh yankhai da kanaba phangangani senpam masi tha taruki oina installment ani thokna pigani masigi mathakta anoba thabak puthokpagi damak thabak piriba mi aduda anoba karmachari amamam hapa khudingi tha khudingi lupa lising ahum pigani sahi asigi Diwali da nauna semdolaba GST gi next generation putoktuna numit kudingi seasonariba polam singda lauriba tax hanthanaba honagani Pradhan Mantri nai haukiba matam khara asda leibak asina mahoksagi oiba amangata ising ichau chingning khaiba amadi atai thodok kaya mayoknari Rajya amadi Kendra Sarkar na punna honaminaduna mi kanba tengbang piba amasung khunda leitahan bagi thabak paikhatli manghai leibak asibu chokotpa amadi maromdom lepchaba lamdam ama ohenaba sarkar asina thabak kaya paikhatli Atmanirbhar Bharat asi Viksit Bharat ki yumpham ni amasung ngasidi Bharat na lam khudimakta matamga chunarba anoba ecosystem ama semgali Shri Modi hai leibak asida puthokpa pothok khudimak sel ichang changdana magul leiba ohengadabani leibak asigi laumi sing nga phaba mioi sing amadi sa san loiriba singi mayokta paikhalapa thabak khudimaki mayokta mahakna pal ama oina thingani hainasu Shri Modi na makhata ki Pradhan Mantri nai leibak asigi budget ki ayamba sempham di miram degi petrol diesel amasung gas pusilapada chatli samudra degi pothok sing lownaba National Deep Water Exploration Mission hogdolagani haina lauktoki masigi mathakta solar hydrogen hydro amasung nuclear power hena pakthok chokthoknaba wafam sing phongdoki madugi mamangda Lal Kila da yauruktringai da Pradhan Mantri na Rajghat chatuna jati gi mapa Mahatma Gandhi gi samadhi da laikatki Leibak asigi humbudra mapan suba ningtam numit palan thoram Manipuri su ngasi paksan na pangthok na ki mapungaiba thoram Rajapal Ajay Kumar Balana jati gi machu ahungi phiral chingkhatuna Imphal gi ahanba Manipur Rifles ki parade ground da pangthok ki Rajya Sarkar na sinduna pangthok ki ba thoram aduda wangang bada Rajapal hai Rajya sida hojik tamna santi amadi tangdu leitaba phibam hanjilakli Kendra amadi Rajya Sarkar na Rajya sigi CSO sing amadi miyamga punna kusamaduna nungchi chanaba amadi apunbagi saktam saganaba honari miyamna khenaba wakalon sing thadoktuna Rajya si santi leiba amasung chokotpa lamdam ama ohenaba punna hona minarasi haina Rajapal na appeal tauke I sincerely
sincerely appeal to every citizen of Manipur to rise above differences and to work together towards peace and prosperity of our state. The state has made remarkable progress across various sectors, from social welfare and infrastructure development to economic empowerment. Our shared vision for prosperous and inclusive Manipur is beginning to take shape. It has been possible with the collective efforts of the central and state government, as well as the unwavering spirit of the people. The overall law and order situation in the state has improved tremendously and is stable and under control. Security forces continue extensive search operations and area domination activities in vulnerable and fringe regions across districts, as well as to check extortion and other criminal activities. Raijapal Makhatan Hai Hokibata Tha Khara Asida Raijas the Hingsagi Togdok Amadi, Nongmai Kapaki Togdok Sing Taningai Oina Hantari. Haujuk Powder Raijasigi Tongan Tongan Bakudong Tiningai Oba Mapam Singda, Ti Humba Amasung area domination Sataduna, Kujukulai Amadi Angi Wang with the Tabak Satabasing Pagali. Nongmai Lising Om Henbagi Matakta Pagale, Bom Amadi Ati Kujukulai Kasu Pagale, Yam Laba Drugsing Amasung Miam Digi Namduna Siel Kaiba Amadi, Aki Akang Langhan Bada Chenaba Mui Samri Hena Pagale. Manghai, Lanjena do not relief Kemta Lady Muisingi, Yapanabagi Damaktasu, Tongan Tongan Torankia, Sarkarna Paikali, Rise Sigi Sel Tungi Pibam Amadi infrastructure Pagat Anduna, Sakot Torangi Maikasu, Akanmamiang Tamli Haina, Rise Palna Pongdoki. Madugi Mamanga Rise Palna Maswas Perit Amagi Salami Oki, Rise Palna Matau Nintina Tawa Muisinga, Medal Amadi Manamatum Singsu Yantoki, Tongan Tongan Kanglup Singi Sanskriti, Toram Singsu Utki. Raijasigi District Headquarters Singjasu Numit Asi Mapungpana Pangtok Naki, Tauramadu Jila Jilagi Deputy Commissioner Singna, Barki Machu Aungi Firal Sing Pahenba, Tongan Tonganba Peret Sing Yangshinba, Ningti Jerba Masbar Peret Singi Salami Opa Amasung, Kala Sanskriti Tauram Sing Pangtokpana, Numit Asigi Mapunga Saktam Oiki, Tauram Sing Aduda Matau Ningtina Pangtokpa Karmachari Singda, Commendation Certificate Sing Yantoki. Humbudra Mapan Suba Ningtam Numika Mari Lenana, Imphal Ras Babandangasi Numidang Wairam at home function Pangtoki, Tauramadu MLA Sing, Sip Secretary, DJP, Civil, Police Amasung Military Makok Tongba Official Sing, Sangnaraba Mio Sing, Awardee Sing, Saruk Yaki, Tauramadu Raija Pana Tiliba Miambu, Taram no Oki, Taurongi Saruk Amo Oina, Harmony in Freedom Haibasigi video clipping Amasung, Hargar Tirangagi Jagoi Utki. Assam Rifles Sinduna Lebagasi Ningtam Numit Palan Thorum, Raijasigi Tongan Tongan Bajila Sing the Pangtoki. Ngasi Raijasigi Tongan Tongan Bajila Sing the Pangtok Nikiba, Ningtam Numika Marilenana, Akasbani Imphal E Pau Kanguna Putokpa, Akanaba Paugi Shaktam, Tabiba Pawasi Hek Loibaga, Sandok Sagani. Ningtam Numit Palanga Marilenana, Pradhan Mantri Narendra Modi Nangasi, Lal Kila the Pikiba Warolgi Matanga, Akasbani Impagi E Pau Kanguna, Kananenabri Thorum Sandok Sagani. Tauramasi Numidang, Pungmapangi Manipuri Pau Hek Loibaga Sandokani, Kananenaba Asida, Sangai Express Manipuri Edisangi Editor, Kogendra Komdam Saruk Yagani. Paugi Maratana, break Amamo. Sija Hospitals Manipurna kidney transplant taurakpa August ki tang tara marida chahi mapan mapung phare mioi chama tara mapan mai pakna kidney transplant taukibagi manungda Myanmar dagi ani Nagaland dagi taruk Tripura dagi ahum amasung Manipur dagi chama nipan Sija Hospitals na taukre masigi manungda ahanba oina awang nongpok Bharata ABO incompatible kidney transplant ama amasung leikidraba mioi dagi kidney lauraga transplant marisu taukre North East India da Chahi Amada dialysis lising ni pumanga hena tauduna mangjil thari Sija Hospitals ki team masi Manipur gi amatangai raba full time dedicated nephrologist amasung full time dedicated urologist ani punsel laga semba miyam gi damakta kidney bu masa mau phana thamba haiba panda masi hena chechil hanaba lep leitana changchiliba kidney transplant team amani Tabiriba Pawasi Akasbani Imphal Digini. Bhagavan Krishna gi mapuk numit Janmastami hayeng Thawan gi kulumdoi ni panba numita pangthok lagani Krishna Janmastami numina lakpada Raijapal Ajay Kumar Balana Raijasigi miyamda yapa paujil pirakli paujil lamada Raijapal nai Janmastami haibasi Bhagavan Krishna gi mapuk numini mahaki punsi amasung takpirambasing aduna miyambu ngasisu achumba lambida chatpada mateng pangli asigumba senglaba numit asi pangthoktuna Bhagavan Krishna na takpiramba maruibasing dharmana adharmabu maithiba piramba nungsiba aranbasing mayokta lepang ngambagi thauna piramba adu nahonana ningsing hale Janmastami pangthokpana amato obigi nungsinaba adu sesin hanbaga loinana Raijasigi ina khulaba kala sanskriti bu sokot hanba ngamlagani
Krishna Janmashtami thauram Rajya asigi mafam kayadasu pangthokani iskona sinduna Krishna Tatha haibasigi matangda seminar ama pangthokani. Haujikta phangba pauda Nagalandgi Rajyapal amasung Manipurgi hanagi Rajyapal La Ganesan ngasi numidang wairam laikidre masagi chahi marfu chure haukiba chahol amadigi masagi anaba amadigi Chennai gi Apollo Hospital da layengduna leirakibani mahak Manipurgi Rajyapal oina English ngani kunmathoi gi August thadigi English ngani kulumdoi gi February phawba thabak puramki Rajya sigi mafam kyada ngasi mayai orap nongchuki Rajya gi Directorate of Environment and Climate Change na numit kudingi thopa nongju nungsagi paw matungina ngasi Kaksing jila da millimeter 13.2 yauna nongchuki Tengnoupal jila da millimeter 13 Bisnupur jila da na millimeter 10.2 None da millimeter 9.2 Imphal East da millimeter 3.2 gi changda nongchuki None jila da sabagi chang ngasigi oina Celsius degree 13.8 ama oiki Bisnupur jila da sabagi chang Celsius degree 13.2 mari nipan Imphal West da 13.2 ani manga amasung Imphal East jila da Celsius degree 13.9 ani saki Indian Meteorological Department Imphal Center gi paw matungina hayeng Rajya sigi jila pumbada akhak araw galona na nong chugani ngasi Tamenglong Senapati Ukhrul Kamjong Jiribam amasung None gi mafam kyada akhak araw galona na nong chugani Jiribam None Senapati amasung Tamenglong gi mafam kyada lagliba nomaiji numi phawba akhak araw galona na nong chugani Manipur haukiba pung kun marida mioi mari COVID-19 gi damak test tauki adumainamak positive oiba amata thengnakide Rajya sa June thadagi hauji phawbada punna sample lising ama chatruk taranipan test tawbada mioi chahum hubuma toi positive oiba thengnaki haujik active case ani leiri hairiba active case ani asi home isolation case ni hauji phawbada mioi chahum yankai mapan na ba phaduna discharge tawkre Akashbani Imphal gi paw tabiri Sama kuntra mari suba Indian Oil Duran Cup ki quarter final match sing hayendigi sanaba hauragani ahanba quarter final match hayeng Shillong da leba Jawaharlal Nehru Stadium da Shillong Lajong Football Club ka Indian Navy football team ga sanagani atopa quarter final match amada Kokrajhar gi Sai Stadium da Boroland FC amasung North East United FC sanagani ahum suba amasung mari suba quarter final match nomaijing numita Jamshedpur FC amasung Diamond Harbour FC Jamshedpur da leba JRD Tata Sports Complex sanagani numit asimagi numidang athengbada Mohon Bagan Super Giants amasung East Bengal FC Kolkata da sanagani semi final matching August 18 amasung kunda amasung final na August 12 da sanagani Haujik sanabagi makataba paw Ngangbam Amukhomba degi Uttarakhand gi Haldwani da sahi asigi September 9 dagi tarahumdoi fawa pangthokadoriba kun suba cadet national fencing championship ki damak Manipur state fencing team gi mahut sinaba trial selection pangtholgani fencer nupamacha amasung nupi micha singna tagel patalaiba Sai NERC gi fencing hall da tha asigi taratar ki ayupung taret makhai da report tornaba khangali masida technical official sing coach amasung senior fencer singchu saruk yabinaba Manipur Fencing Association gi secretary na thokpa cherol mana khangalakli jati gi ningtam numit palan ga mari leina Assam Rifles na sinduna Tamenglong jila da half marathon ama pangthokre kilometer 5 kilometer 10 amasung kilometer kumathoi gi oiba category ahum thona sinkhiba marathon adu da punna mioi chania khaina saruk yakhi Rajesh Thagachari Amukhomba aroibada maroba paw Bharat na ningtamba phangkiba humbudrama pansuba kumon thorom ngasi leibak sinba thungbada pangthokli ऐतिहासिक ओरबा लाल किला दा जाति असigi मियाम दा वा ngangbada प्रधानमंत्री ना हाई अंतर्जाति की ngangkhoi paring sing da ain kain mitop changsilakpana leibak asigi saktam da chawna singnaba ama oirakli masi thinghanba high power demography mission hogdoklagani Manipur da ngasi ningtam numit palan paksana pangthoknaki Rajyapal Ajay Kumar Balan hai Kendra amasung Rajya Sarkar na Rajya sigi CSO sing amadi miyanga punna khusamnaduna nungsi chanaba amadi apunbagi saktam saganaba honari Bhagavan Krishna gi mapok numit Janmashtami hayeng pangthoklagani Rajyapal Ajay Kumar Balana Rajya sigi miyamda yaipa paujel pirakli Nagaland gi Rajyapal amasung Manipur gi hanagi Rajyapal La Ganesan ngasi numidang wairam laikidre amasung sama kuntra mari suba Indian Oil Duran Cup ki quarter final match sing hayeng digi sanaba hauragani paw loijare